Allah gi Rasul sallallahu alaihi wasallam na haibirame mayai kaba pot nisa punwak haram ne hui amasung jiba panbage mitam natraga photo leibe yumda rahmat ki farista changde murti saba miyoi sing wayal numitta akan bacherak fangane yahu thengbana chinjak wat halle yamna nokpana thamoi si tha halle nupi sing lambi gi chidai da chatlu dua di ibadat ki mayon ne kanagumana aigi maikai dagini hairaga minamba wa ngang labadi mahaki leifam maido oigane satqadi Allah gi asawa muthatle Allah na khaidagi pamjba amal di khajikta oirabasu tattana tawriba adune nang amasung nangi mal na pagine kanagumana aibu mangda urabadi chumna urabani achumbadu ngangu kharabasu khana kanagumana aingonda darud amuktang thabada Allah ta'ala na mahangunda rahmat tara thabi afaba thabak khudimak sadqa gi sawab phangi chirol chatpa midi jannat changloi din gi mahi tamba farz ne muslim khuding makki mathakta khangdabagi hidakti hangbane maidagi hingnabo hotnau khurma machet amata oirabasu piraga khwaidagi likpa midi salam tawgandaba mi adune ai ngarga sauraga chade maina cherak piba Allah khaktagi hakne atopana tawroidabane wazu yaudana namaz oide haram maldagi sadqa qabul tawde senjabasu senmenbasu anwak maida leigane fubada maida tharoidabane yum pandana leithokpa islam gi niyam nate hathu tawba saitan gi thawin sinne takibuwa adu amanatni cheksin thamgadabane yauhallu aigi maikaidagi ayat amata oirabasu miswakna tin senghalle Allah ta'ala ne yabi mi khudingak magi thakki matungin ikai khumnau khwaidagi faba amaldi nungsinebasu Allah gi damakta aduga thinebasu Allah gi damakta oiba asine fazb wahidi sadqa da challe sinmi gi khutsumal magi humang kangdringai da pibi kho mari matage mari thadat pemi edo jannat changloi namaz islam gi yumbini thabak khudingmak niyat ki makha pole momin gi afaba khulai di sabr amasung dua ne jannat thamoi chawbu sing yumne nakhoi gi manungdagi pumnamaktagi hena fabade Qur'an tamliba amasung tambiri ba adune